wafam kitang damgaina video se semjerakpani tasengna si uptegi se am sauninge ngasai post ta su uramgani sauningbagi pangang dangangi ko da ngasai nupi macha ma phorambagi post se thengnarubadagi dum pangsau sauningai tani ko madam je karino haibada dum tajabagi wani ko lawai nupi haiba khotpa na video duga palleba Madugidamagta madu haigre haidana noi siba nate nasada sokpa nate naba nate bako madugidamagta mingonda chatlaga hekta phuba se langani ko tritan tawba ama tawba masi khogi huyen mamom organization se langa mari lena semkiba oiramgani da langa mari lena thaboina tawbiyo hauzik leiriba chingya da ko ibung yupa me ama marup me ama koi lan thingnaraga leiribase sidoina thawai hapiyo kanadabda adugumba wa macha da irang saugotpase afaba nate duga ngasagi tawriba thabak to taseng yam lale yam phatte yam soire ko tawhaningde mi amagi human right haibam su leibani nakoina tawning na pangtaw tawbado du yadi akoisu khoina tawning ba tawragadi lebak se kamai hingdori leitumbu hunari ngai watprane noine hunni akoisu hunni kadawrni metei puru baise mangaga dum loisongi tabnine chumna dum langi matangi mari leina ba thaba dum tawminasi akoisu tawri ko duna tabada seran turan wa macha gi hau gat biganu aduga wafam amga tang hangat chage si matang sida ko akoigi ngasagi victim oiriba nupi macha se masi magi imung manung leitabra lekai dugi meira baibi leitabra simtang hangat chage ngasagi moi nupi macha khara laaga icha isu bu hekta khut tharamba ngangam saamba phoramba sidai siga kadaw leibi hauge kari gi lakpano kari soirubagino kari lalubagino hangat pi haudabra masi hangat pam thokpane sengna agi mungda lakpodi khodi hangani ba kaigino di mi mana laga mi ama bu hekta warak watemba yade bako oga hauji hauga leiba nupi macha singna su khangbiyu nakoina namit namai pangdringai da namaira paibi hebse yam sauna leiramabani maira paibi gi thaudang yam saw khajani ko isamak su maira paibi ni adu maira paibi bu usi thawoida basu tawganu nakoina tawningi na pangtaw da tawganu aduga lekai du da leiba maira paibi singda su haijiningi nachan nacha phaba matam punba matam ko noina sana sula mi nei talaga pangpuda puraga noi pangyata yabra maram hangat pi hodabra kari gi tawbano kari lalambaino lalamagadi lekai du da leiriba maira paibi mama maba machi manaw mayam janga gyan dana ba haibi gadaba natabra mi bu ekta pangpuda puba yabrane thitan tawbe wadi khoida tawri thitan je noidi yo pontine khoidi lambi de jatpa yaroi hatogani haiba mi yawreibnine dudai duga khoi kiruba leite chatlaga mi duga phuruba su leite complain tawruba su leite kaigino de khoi lande bako khoina ngasi thengnariba lanse mayam pumnagi maitei phurup akhoi se mangi tare mutki tare na thengnariba lani duga ngasai video duga taning da bo wayam yaweba akhoi sibu miri yemro lan chatliba ibung upage du da na ko wabadi myam maitei khoi leiriba jati kudi makchu waram gani ko akhoi su yam wari baneba tasengna akhoi samak ko kayama lansigi matangda tumba chaba khangdana leira ibneba nongmei mamangda jagoi sareibni khoi noi adudi yawram kiroiba khoi yawrabaneba masi hairuraga kai kanaba poraktorige aidi du tawre aidi ada tawre adu video namaga puthokpa adu tawdawba nate haba akhoi ngamba sang aina ngamba sang aigi level da I honagadabneba mayam mamangda aina du tawre da tawre haigadab nate haba ko aduga sagi hauji chathariba pangpuda puba pangchei cheba pangwata warak pai thabakse sima tokpiro duga lan che kalibani lan loiba sunate lan si doina mai onjan biyo angam ba thabak to ai ne ngamba do tawseba duna taba wa macha masu pet lawbi amagi su mi ekta phurama pet lawbi amgi su hekta irang thok